ꯍꯞꯇꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗꯣ ꯃꯔꯛꯇ ꯉꯥꯟꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯛꯅꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯗꯤ ꯑꯣꯏꯗꯦ. ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯉꯥꯟꯊꯣꯏ ꯂꯥꯛꯄ ꯈꯨꯗꯤꯡ ꯍꯔꯥꯎ ꯇꯧꯖꯩ. ꯃꯄꯥ ꯃꯪꯒꯣꯜꯖꯥꯎꯁꯨ ꯉꯥꯟꯊꯣꯏꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ. ꯍꯪꯕ ꯌꯥꯕ ꯈꯔ ꯈꯛꯇꯃꯛ ꯍꯪꯂꯒ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯃꯃꯥ ꯃꯄꯥꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯂꯕꯁꯨ ꯃꯔꯥꯜ ꯑꯃ ꯄꯣꯠ ꯐꯥꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯪꯕ ꯉꯝꯅꯗꯦ. ꯉꯥꯟꯊꯣꯏꯁꯨ ꯉꯥꯏ. ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯣꯏꯅ ꯂꯣꯏꯅꯔꯦ. ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯀꯧ ꯉꯥꯡꯗꯅ ꯇꯧꯕꯁꯨ ꯇꯧꯗꯦ. ꯏꯆꯝ ꯆꯝꯕ ꯃꯔꯨꯞ ꯑꯃꯒꯤ ꯏꯃꯨꯡꯅꯤ, ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ. ꯃꯔꯛꯇ ꯃꯌꯥꯝ ꯎꯅꯕ ꯆꯪꯂꯛꯂꯤꯕꯗꯨꯁꯨ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯆꯪꯂꯛꯄꯅꯤ. ꯊꯣꯏꯕꯤꯒꯁꯨ ꯂꯥꯞꯅ ꯂꯣꯏꯅꯔꯦ. ꯋꯥꯍꯩ ꯑꯅꯤ ꯁꯨꯅ ꯍꯪꯅꯤꯡꯂꯕꯁꯨ ꯑꯃꯗ ꯂꯣꯏꯁꯤꯜꯂꯤ. ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯤꯡꯂꯕꯁꯨ ꯄꯨꯛꯅꯤꯡꯗ ꯂꯣꯏꯅ ꯊꯝꯖꯤꯜꯂꯤ. ꯉꯥꯟꯊꯣꯏ ꯅꯨꯡꯊꯤꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯅꯝꯕꯣꯜꯗ ꯑꯣꯏꯅ ꯂꯥꯛꯏ. ꯐꯅ ꯀꯨꯏꯅ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯒ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯃꯃꯥꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ. ꯏꯃꯥ, ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯍꯣꯡꯉꯝꯃꯤ. ꯍꯥꯟꯅꯒꯤ ꯑꯩꯅ ꯈꯪꯕ ꯍꯔꯥꯎ ꯃꯉꯣꯟꯗ ꯇꯧꯔꯒ ꯂꯩꯕ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯩꯊꯣꯡꯗ ꯃꯤꯅꯣꯛꯁꯨ ꯊꯣꯏꯅ ꯎꯗ꯭ꯔꯦ. ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯏꯃꯥ. ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯑꯗꯣ ꯏꯃꯥ, ꯃꯣꯏ ꯏꯅꯦ ꯇꯝꯐꯥꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ? ꯃꯅꯦ ꯇꯝꯐꯥꯗꯣ ꯆꯍꯤ ꯌꯧꯅ ꯌꯨꯝ ꯄꯥꯟꯈꯤ. ꯅꯧꯅ ꯍꯥꯏꯕꯕꯨ 18-19 ꯁꯥꯋꯥꯏꯗꯅꯤ. ꯅꯤꯄꯥꯗꯨꯁꯨ ꯃꯥꯒꯤ ꯂꯪꯒꯥ ꯑꯣꯏꯔ ꯃꯥꯜꯂꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯁꯦ ꯁꯦꯜ ꯊꯣꯏꯅ ꯄꯥꯏꯕ ꯑꯣꯏꯔꯝꯗꯦ. ꯑꯗꯨꯒ ꯃꯅꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯗꯨꯁꯨ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯅꯤꯗ. ꯑꯅꯤꯃꯛ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯊꯦꯡꯅꯕꯅꯤꯗ. ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯁꯥꯎꯅꯔꯒ ꯈꯠꯅꯕꯗ ꯅꯤꯄꯥꯗꯣ ꯍꯨ ꯊꯛꯑꯒ ꯂꯩꯈꯤꯗꯕꯅꯤ. ꯅꯤꯄꯥꯗꯣ ꯍꯦꯛ ꯂꯩꯇꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥꯗꯣ ꯑꯃꯨꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕꯅꯤ. ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ. ꯃꯈꯣꯏꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯂꯣꯏꯅꯃꯛ ꯊꯃꯣꯏ ꯀꯥꯏꯅꯈꯤꯕꯅꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯗꯨꯗꯤ. ꯏꯃꯨꯡꯗꯣ ꯃꯄꯥꯁꯨ ꯉꯟꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯤ. ꯃꯇꯝꯗꯨ ꯇꯝꯐꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏ. ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯑꯍꯜꯒ ꯑꯣꯏꯕꯒ ꯃꯄꯥ ꯁꯛꯅ ꯃꯆꯟꯕꯨ ꯌꯣꯛꯆꯔꯛꯄꯅꯤ. ꯂꯨꯅꯁꯨ ꯇꯧꯖꯈ꯭ꯔꯕ. ꯑꯗꯨꯗ ꯃꯆꯟ ꯑꯗꯨꯝꯅ ꯂꯩꯈꯤꯗꯕꯗꯨꯗ ꯋꯥꯈꯜꯗꯨ ꯈꯪꯁꯣꯟ ꯁꯣꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯒꯤꯅꯤ ꯃꯇꯝꯗꯨꯗ ꯇꯝꯐꯥꯕꯨ ꯌꯥꯝꯅ ꯄꯟꯈꯤꯕꯗꯣ. ꯑꯗꯨꯕꯨ ꯃꯤ ꯈꯦꯠꯅꯩ. ꯃꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯟꯊꯕ ꯌꯧꯈꯤꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯉꯛꯆꯥꯎ ꯊꯦꯛꯄꯔꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯍꯩꯅꯁꯨ ꯃꯇꯧꯅꯁꯨ ꯀꯌꯥ ꯑꯃ ꯎꯠꯈ꯭ꯔꯦꯗꯅ. ꯀꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ? ꯃꯇꯤꯛ ꯆꯥꯕ ꯃꯌꯥ ꯊꯤꯔꯒ ꯃꯆꯥꯅꯨꯄꯤ ꯊꯥꯖꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯗꯥꯏꯅꯦ. ꯀꯔꯤ ꯃꯔꯝꯒꯤ ꯗꯤꯚꯣꯔꯁ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯍꯪꯗ꯭ꯔꯤ ꯏꯃꯥ. ꯍꯩ ꯍꯪꯉꯨꯅꯨ. ꯅꯛꯁꯤꯟꯅꯕ ꯌꯥꯕ ꯏꯃꯨꯡ ꯅꯠꯇꯦꯀꯣ. ꯊꯣꯏꯕꯤꯒꯤꯗꯃꯛ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝ ꯄꯥꯜꯂꯒꯦ ꯈꯜꯂꯒ ꯄꯥꯜꯂꯨꯔꯤꯕꯗꯨꯅꯤ. ꯑꯩ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯕꯅꯤ. ꯄꯦꯟꯗꯕꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯃꯟꯗꯅ ꯀꯩꯅꯣ ꯍꯥꯏꯔꯣꯏꯗꯕ ꯈꯔ ꯍꯥꯏꯔꯨꯔꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯇꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕꯅꯤ. ꯃꯥꯅ ꯗꯦꯜꯂꯤꯗ ꯂꯩꯈ꯭ꯔꯕꯁꯨ, ꯇꯥꯃꯣꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯌꯥꯏ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯃꯥ. ꯌꯥꯔꯦꯁꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯁꯤ. ꯃꯗꯨꯅ ꯕꯨꯡꯗꯒ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯣꯏꯕꯦꯝꯃ. ꯇꯥꯍꯜꯂꯣꯏꯗ. ꯍꯟꯗꯛ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯁꯣꯏꯗꯅ ꯌꯥꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯪꯗꯅꯅꯦ ꯅꯕꯨꯡꯁꯦ ꯌꯨꯝ ꯄꯥꯟꯁꯤꯟꯅꯕ ꯊꯦꯝꯅꯕ ꯇꯧꯁꯤꯀꯣ ꯑꯃꯨꯛꯇ. ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯏꯃꯥꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄꯁꯤꯗꯅ ꯍꯥꯏꯔꯤꯁꯦ. ꯃꯥꯅ ꯁꯨꯝ ꯌꯥꯗꯗꯅ ꯂꯩꯕꯗꯣ ꯃꯥꯅ ꯉꯝꯗꯅ ꯂꯩꯒꯗꯧꯕ ꯅꯠꯇꯦ. ꯇꯛꯄꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯏꯆꯨꯝꯅ ꯇꯥꯕꯗ ꯅꯨꯡ ꯐꯥꯎꯕ ꯀꯨꯠꯂꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ. ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯊꯣꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯏꯃꯥ. ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯉꯥꯡꯕ ꯍꯧꯔꯛꯑꯦꯕ. ꯃꯥꯅ ꯉꯥꯡꯕꯅꯒ ꯀꯥꯟꯅꯔꯣꯏ. ꯍꯟꯗꯛꯇꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ.
ꯅꯨꯡꯊꯤꯜꯗ ꯊꯣꯏꯕꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯝꯂꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯀꯥꯈꯠꯂꯛꯏ꯫ ꯕꯦꯝꯃ, ꯊꯣꯏꯕꯤ, ꯏꯃꯥ, ꯗꯥꯏꯅꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯃꯊꯪ ꯍꯞꯇꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯃꯥ. ꯏꯃꯥ ꯍꯣꯏꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯒꯅꯤꯅꯤ. ꯑꯗꯨꯕꯨ ꯅꯄꯥꯕꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯏꯃꯥꯗꯤ ꯆꯠꯊꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ. ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯌꯥꯔꯅꯤꯗ. ꯐꯔꯦ ꯐꯔꯦ. ꯍꯩꯃꯥ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯩ ꯀꯥꯎꯕꯨ ꯀꯥꯎꯏ. ꯉꯥꯟꯊꯣꯏꯗꯨ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ. ꯉꯥꯟꯊꯣꯏ ꯂꯥꯛꯏ ꯍꯥꯏꯕ ꯏꯃꯥ? ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯜꯂꯤ. ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯟꯖꯤꯜꯂꯛꯄꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯪꯈꯤꯕ ꯎꯍꯧꯏ. ꯑꯣ, ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯕ ꯃꯥꯟꯒꯦ ꯏꯃꯥ? ꯅꯨꯄꯥ ꯑꯃꯒ ꯆꯪꯈꯤꯕꯅꯤꯅꯦ. ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ. ꯎꯅꯅꯤꯡꯉꯒꯗꯤ ꯂꯥꯛꯏꯉꯩꯗꯨꯗꯅꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯎꯅꯕꯤꯔꯨꯆꯣ, ꯃꯥꯁꯨ ꯍꯔꯥꯎꯖꯅꯕ. ꯍꯣꯏ, ꯑꯩ ꯃꯇꯥꯡ ꯆꯥꯔꯒꯗꯤ ꯎꯅꯔꯨꯒꯦ. ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ. ꯊꯣꯏꯕꯤ ꯉꯥꯟꯊꯣꯏ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯉꯥꯟꯊꯣꯏꯕꯨ ꯎꯅꯕ ꯆꯠꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯈꯣꯡ ꯂꯨꯝꯊꯔꯦ. ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯀꯣꯏꯅꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯂꯣꯏꯅꯔꯤꯕꯗꯨ ꯊꯣꯏꯕꯤꯁꯨ ꯈꯪꯉꯤ. ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯗꯦ. ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕꯗꯨ ꯇꯣꯛꯂꯒ ꯇꯦꯔꯦꯁ ꯃꯆꯤꯟꯗ ꯂꯦꯞꯂꯒ ꯆꯞꯊꯗꯨꯅ ꯌꯦꯡꯉꯤ. ꯎꯕꯗꯤ ꯅꯠꯇꯦ. ꯁꯣꯝꯗ ꯂꯟꯆꯥꯁꯨ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯁꯥꯏꯔꯦ ꯆꯠꯇ꯭ꯔꯤꯉꯩ ꯁꯤꯝꯂꯥ ꯍꯦꯗ ꯑꯣꯐꯤꯁꯇ ꯃꯤꯇꯤꯡ ꯈꯔ ꯌꯥꯎꯔꯝꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯁꯨꯇꯤ ꯃꯇꯝꯗꯣ ꯑꯃꯨꯛ ꯇꯦꯟꯁꯤꯟꯕꯗ ꯇꯥꯔꯦ. ꯑꯥꯔꯃꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯁꯨꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯐꯪꯗꯦ. ꯗ꯭ꯌꯨꯇꯤꯅ ꯂꯥꯛꯄꯗ ꯆꯠꯂꯣꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯅꯨꯃꯤꯠꯇꯨ ꯉꯥꯟꯊꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩ. ꯇꯣꯝꯊꯤꯟꯁꯨ ꯄꯨꯔꯛꯏ. ꯇꯣꯝꯊꯤꯟꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯂꯟꯆꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯦ. ꯂꯟꯆꯥꯁꯨ ꯇꯣꯝꯊꯤꯟꯕꯨ ꯇꯝꯄꯥꯛꯇ ꯄꯝꯂꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩ. ꯉꯥꯟꯊꯣꯏꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯦꯠꯇꯨꯅ ꯂꯩ. ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯛꯏ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯊꯥꯗꯅꯣ ꯅꯪꯅ ꯁꯥꯏꯔꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯅ? ꯆꯠꯄꯒꯤꯕꯨꯗꯤ ꯊꯥ 3 ꯋꯥꯠꯂꯤꯗꯩꯃ. ꯅꯣꯕꯦꯝꯕꯔ 1st ꯋꯤꯛ ꯁ꯭ꯋꯥꯏꯗ ꯆꯠꯀꯗꯧꯕꯅꯤ. ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯣꯏꯗꯧꯔꯤꯀꯣ. ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯟꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ. ꯈꯪꯂꯕꯅꯤ ꯁꯥꯏꯔꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯃꯃꯥꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ. ꯑꯗꯨꯅ ꯂꯟꯆꯥ ꯀꯩꯁꯨ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯇꯣꯝꯊꯤꯟꯒ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩ. ꯃꯃꯥꯅ ꯃꯈꯥ ꯇꯥꯏ. ꯑꯩꯅꯗꯤ ꯏꯆꯥꯁꯤ ꯋꯥꯈꯜ ꯂꯩꯕ, ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ. ꯑꯗꯨꯒ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯊꯕꯛ ꯍꯦꯛꯇ ꯇꯧꯔꯛꯄ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯀꯧꯕꯤꯔꯛꯀꯅꯨ ꯃꯇ. ꯏꯆꯥꯅꯨꯄꯤꯁꯨ ꯏꯅꯥꯛꯇ ꯂꯩꯇꯦ. ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ. ꯊꯕꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯣꯁꯇꯤꯡ ꯃꯐꯝ ꯀꯗꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯅꯪ. ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯔꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ. ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯅꯣꯕ? ꯑꯗꯨꯅ ꯑꯩꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯝ ꯀꯣꯏꯕ ꯆꯠꯂꯨ, ꯑꯩ ꯂꯣꯏꯅ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯤꯗꯨꯗꯤ. ꯍꯥꯏ, ꯆꯠꯆꯅꯤꯡꯗꯦꯀꯣ ꯑꯗꯨꯒꯨꯝꯕꯀ. ꯆꯠꯐꯝ ꯊꯣꯛꯄ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯈꯔ ꯆꯠꯂꯤ. ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩ. ꯐꯖꯕ ꯃꯐꯝꯒ ꯑꯃꯠꯇ ꯎꯖꯅꯤꯡꯗ꯭ꯔꯦ. ꯁ꯭ꯋꯤꯠꯖꯔꯂꯦꯟꯒꯗꯣ ꯆꯠꯅꯤꯡꯗ꯭ꯔꯣ ꯏꯃꯥ? ꯆꯠꯂꯨꯁꯤꯔꯣ? ꯅꯠꯇ꯭ꯔꯒ ꯉꯥꯟꯊꯣꯏꯒ ꯑꯣꯏꯅ ꯆꯠꯂꯨꯒꯦꯔꯣ? ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨ ꯎꯔꯒ ꯏꯃꯥꯒꯤ ꯋꯥꯈꯜꯒꯗꯣ ꯅꯍꯥ ꯈꯪꯉꯣꯏ ꯑꯣꯏꯊꯣꯛꯀꯗꯣꯏꯅꯤ. ꯑꯗꯨꯒ ꯄꯥꯕꯨꯡꯁꯨ ꯉꯥꯏ, ꯆꯩꯁꯨ ꯄꯥꯏꯔꯤꯁꯦ ꯄꯥꯏꯔꯔꯣꯏꯗꯧꯅꯤ. ꯏꯆꯥꯒꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯁꯤ ꯌꯥꯝꯅ ꯐꯖꯔꯕꯣꯏꯔꯦꯀꯣ. ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯅꯤꯗ ꯏꯃꯥ. ꯅꯠꯇ꯭ꯔꯒ ꯖꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯨꯒꯦꯔꯣ? ꯈꯔꯁꯨ ꯅꯛꯄ. ꯏꯃꯥ ꯍꯣꯏꯒꯤ ꯂꯣꯡꯒꯥꯒꯁꯦ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯂꯩꯔꯤꯅꯤ. ꯁꯥꯏꯀꯜꯒ ꯊꯧꯔꯒ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯤꯅꯤ. ꯍꯥꯏ, ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ. ꯁꯥꯏꯔꯤꯌꯥ ꯆꯠꯀꯅꯤ ꯍꯥꯏꯔꯤꯗꯣ ꯂꯨꯍꯣꯡꯒ ꯑꯣꯏꯅ ꯆꯠꯂꯨ. ꯂꯨꯍꯣꯡꯗ꯭ꯔꯗꯤꯅꯦ ꯆꯠꯄ ꯌꯥꯔꯣꯏ. ꯃꯤꯁꯟ ꯆꯠꯄꯗ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇꯕ ꯃꯤꯅꯁꯨ ꯍꯦꯟꯅ ꯄꯥꯝꯃꯤꯅꯤ ꯁꯤꯒꯨꯝꯕ ꯆꯠꯄꯁꯤꯗꯤ. ꯅꯣꯏꯒꯤ ꯁꯤꯐꯥꯏꯒꯤ ꯑꯗꯨ ꯑꯗꯥꯗꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯄꯨꯟꯁꯤꯔꯣꯜꯅꯤ, ꯄꯨꯟꯁꯤꯔꯣꯜ. ꯂꯟꯆꯥ ꯃꯈꯥ ꯈꯨꯝꯗꯦ. ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ. ꯃꯃꯥ ꯍꯦꯃꯥꯗꯤ ꯂꯦꯞꯇꯦ. ꯊꯥ 3 ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯥ 3ꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯅꯨꯄꯤ ꯄꯨꯁꯜꯂꯨ.
ꯅꯪꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯊꯤꯒꯗꯧꯔꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯆꯍꯤꯗꯣ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯄꯝꯂꯤꯕꯗꯣ ꯅꯆꯟꯅꯨꯄꯤꯒꯤ ꯑꯉꯥꯡꯅꯤꯅꯦ ꯅꯆꯥ ꯆꯥꯎꯕ ꯀꯥꯟꯗ ꯅꯈ꯭ꯋꯥꯡ ꯀꯣꯟꯕ ꯇꯥꯔꯦꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯗꯨꯒ ꯊꯥ ꯑꯃꯈꯛ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯀꯔꯤꯒꯤ ꯃꯤꯇꯤꯡꯅꯣ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯨꯅ ꯌꯥꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯖꯤꯜꯂꯒꯅꯦ ꯆꯠꯂꯨꯅꯨ ꯌꯥꯔꯣꯏ ꯏꯃꯥ ꯁꯤꯐꯥꯏꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ ꯃꯤꯅ ꯁꯤꯐꯥꯏ ꯑꯣꯏꯕꯗꯤꯅꯦ ꯌꯨꯝꯗ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯐꯥꯏ ꯑꯣꯏꯕꯗꯤꯅꯦ ꯁꯨꯇꯤ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯌꯨꯝꯗ ꯂꯩꯕ ꯐꯪꯕ ꯅꯠꯇꯦ ꯊꯕꯛ ꯈ꯭ꯋꯥꯏꯗ ꯐꯕꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕꯒꯤ ꯑꯦꯋꯥꯔꯗꯀ ꯂꯩꯔꯒꯗꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ ꯂꯩꯌꯦ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯦꯋꯥꯔꯗꯇꯣ ꯐꯪꯕꯒ ꯏꯃꯥꯗ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯑꯦꯋꯥꯔꯗꯇꯣ ꯅꯠꯇꯦꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯄꯥꯔꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯎꯈꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯟꯕꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯏꯆꯥ ꯆꯥꯎꯔꯒ ꯏꯅꯥꯛꯇ ꯊꯝꯕ ꯐꯪꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯗꯅ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯈꯤꯕꯅ ꯍꯦꯛꯇ ꯍꯥꯟꯒꯅꯤꯕ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯅꯦ ꯏꯆꯥ ꯅꯤꯄꯥꯒꯤ ꯏꯁꯨꯒ ꯎꯕ ꯐꯪꯗꯅ ꯂꯥꯏꯑꯣꯏꯈ꯭ꯔꯗꯧꯅꯤꯗ ꯑꯩꯕꯨꯗꯤ ꯃꯤꯔꯝꯗ ꯈꯔ ꯆꯠ ꯃꯤꯁꯟ ꯈꯔ ꯌꯥꯎ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯅꯪ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯟꯆꯥꯡ ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯧꯍꯧꯏ ꯉꯥꯟꯊꯣꯏ ꯊꯕꯛ ꯀꯌꯥꯝꯗꯤ ꯂꯣꯏꯁꯤꯟꯍꯧꯔꯕ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯨꯒ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯣꯅ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯐꯔꯦ ꯐꯔꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯗꯨꯗꯤ ꯐ꯭ꯂꯣꯔꯗꯣ ꯇꯥꯏꯜꯁ ꯅꯞꯄꯗꯤ ꯂꯣꯏꯔꯦ ꯋꯥꯜꯗꯨ ꯔꯪ ꯍꯥꯏꯔꯒ ꯂꯥꯏꯠ ꯐꯤꯠꯇꯤꯡ ꯇꯧꯁꯤꯜꯂꯒꯗꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯏꯟꯇꯦꯔꯤꯌꯔꯒꯤ ꯃꯊꯧ ꯈꯛꯇ ꯉꯥꯏꯔꯛꯑꯅꯤꯗ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯍꯨꯝꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯏꯕ ꯁꯦꯜꯗꯤ ꯌꯥꯔꯤꯕꯣ ꯁꯦꯜꯒꯤꯗꯤ ꯌꯥꯔꯤꯌꯦ ꯐ꯭ꯂꯣꯔ ꯑꯅꯤꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯉꯒꯦ ꯇꯥꯃꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯃꯇꯝ ꯂꯩꯔꯒꯗꯤ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯦꯡꯕ ꯂꯥꯛꯀꯦꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯇꯥꯃꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯕꯨꯡ ꯂꯟꯆꯥꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒ ꯊꯣꯏꯕꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯉꯥꯟꯊꯣꯏ ꯃꯕꯨꯡꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯠꯍꯟꯅꯤꯡꯕ ꯐꯥꯎꯗꯦ ꯊꯣꯏꯕꯤꯒ ꯊꯦꯡꯅꯩ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯨ ꯂꯟꯆꯥꯗ ꯃꯃꯥꯅꯁꯨ ꯉꯥꯟꯊꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯇꯕꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯆꯥꯅꯕꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯕꯨꯡꯅ ꯂꯧꯕ ꯍꯥꯏꯕꯗꯨꯗꯤ ꯉꯥꯟꯊꯣꯏꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯃꯗ ꯃꯕꯨꯡꯒꯤ ꯊꯃꯣꯏꯕꯨ ꯅꯥꯊꯩꯗꯨꯅ ꯊꯅꯝꯂꯒ ꯆꯠꯈꯤꯕꯗꯣ ꯉꯥꯟꯊꯣꯏ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯉꯥꯟꯊꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯕు ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗꯤ ꯃꯈꯣꯏ ꯄꯥꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯉꯛꯄꯇꯅ ꯊꯟꯕ ꯃꯄꯣꯛꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕꯗ ꯄꯨꯝꯅꯃꯛꯄꯨ ꯁꯔꯨꯛ ꯌꯥꯍꯜꯂꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯍꯟꯕ ꯀꯌꯥ ꯑꯃ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯍꯟꯕ ꯀꯌꯥ ꯑꯃ ꯅꯤꯡꯉꯝꯗꯕꯒꯤ ꯃꯆꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯪꯕꯤꯕ ꯀꯌꯥ ꯑꯃ ꯃꯔꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯝꯂꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯑꯐ ꯐꯠꯇ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯂꯤꯕ ꯂꯩꯌꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯤꯔꯤꯕ ꯃꯤꯡꯊꯣꯜ ꯌꯦꯡꯂꯤꯕ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯃꯤꯑꯣꯏꯕꯅ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯝꯃꯛꯅꯔꯕ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯊꯣꯡ ꯍꯥꯡꯅꯗꯦ ꯃꯌꯥꯝ ꯑꯁꯤ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯈꯟꯗꯣꯛꯄꯁꯨ ꯉꯝꯅꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅ ꯃꯁꯔꯨꯛ ꯀꯣꯏꯅꯔꯤ ꯈꯨꯗꯤ ꯑꯃ ꯊꯤꯕꯗ ꯆꯤꯡꯈꯠꯄꯤꯕꯒꯤ ꯃꯍꯨꯠ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯔꯒ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯕꯗꯨ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯅ ꯂꯩꯅꯩ ꯃꯤꯌꯥꯝꯒꯤ ꯇꯨꯀꯠꯆꯅꯐꯝ ꯇꯤꯟꯁꯤꯠꯅꯐꯝ ꯍꯦꯛꯇ ꯑꯣꯏꯅꯩ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯆꯦꯜꯂꯨꯔꯕꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯅ ꯄꯨꯟꯁꯤꯕꯨ ꯑꯃꯨꯕ ꯃꯆꯨꯅ ꯁꯪꯈꯤꯗꯨꯅ ꯃꯌꯥꯝꯒꯤ ꯇꯤꯟꯁꯤꯠꯅꯐꯝ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯂꯔꯦ ꯃꯔꯥꯜꯁꯨ ꯂꯩꯇ ꯃꯔꯥꯜ ꯂꯩꯔꯕꯤꯒꯨꯝ ꯄꯨꯟꯁꯤꯒꯤ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯨ ꯃꯥꯅ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯀꯔꯝꯕ ꯄꯨꯟꯁꯤꯒꯤ ꯃꯌꯣꯜ ꯆꯣꯡꯍꯟꯒꯗꯧꯔꯤꯕ ꯗꯥꯏꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤ ꯑꯌꯨꯛꯇꯒꯤ ꯂꯣꯏꯁꯤꯟꯕ ꯍꯧꯔꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯋꯦꯗꯤꯡ ꯑꯣꯏꯕꯅ ꯉꯟꯅꯁꯨ ꯆꯠꯇꯕ ꯌꯥꯔꯣꯏ
Thoibi nahan makai tawai na aki amuk tawgani khalude. Adubu ngasidi makeup box adu puthokduna atai matamga manadana maithongdu khajik keseli. Rasi laina nokpa akhuba mitlu anido kajal muna yeklaga chinbalgi yamna ingba machu aduga maithong adugi phajababu mapung phahalli. Pencil color gi masa nanba mugagi sari full ama ningthijana setjeli. Dress duga chanana piktak tawba sana macha ama chinsili. Aduga gold color gi khudang ghari apikpa masu sijili. Setliba sari aduga chanana khuning khara wangba hil samoina tongi. Iroi loibada maton khachit khoi khoiba samlang adu komtakna benilon sinlaga ninglomda jum thadai. Mama lay masu machana loisilingai changaktuna wari tauri. Loidribro nangbo theng batari ni he. Makhada ingobadi nang ngaidana leirabanine. Loirima sesi luhongba chatlaga popang pukhiba kauni sepaishil. Se hairaga gift box hapa bag to Thoibi da pire. Thoibi gari da kakhatuna hotel Imphal tamna lai. Lambi da Thoibi na ingoba da wari khara susane. Ingoba ai ke suk thengoi nanga du ngai biram baya ga doiro. Hoi yani je. Adudi ai horin halamdai da call tawrake ko. Hoi je. Nang lamne je thomganu ko ai koiro oiba. Hoi je ai adum leiramni da. Ije na tholai haiba gandu da adum phone dawbiro. Hoi Hotel ki entrance sak changlakpaga daina ga pari ga luhongbagi poster achauba ma thethlambadu oi. Luhongba lakpa mi atai kharasu hana laktuna leiramne. Mayamdu bor kaina thoklakpa ngaiba oina magi thokpa wari watai tawni. Laisabi macha kharadi photo kapasu yaunari. Thoibidi mayamdu amata khangdabana kana amata ga sonsinaraga wari shanarude. Maning thangna thariba bench aduda tapna phamthai. Daina da call tawshin basu nungai traduna tumina mayamdu yengduna matam leli. Kana amata ga su kauna ngangna bataude. Somda Daina su loishin ba loire. Luhongbagi thauramdu hawgadaba minute khara khaktamak ngaire. Nakalda mateng panglibi machanupi amada haire. Bem aigi phone da Thoibi haina save tawba number ama yaramgan aduda call amda tawshilo. Se ring chale. Thoibi tumina phamlambadu call lakbaduda kananu khali. Daina gi call oirambadu patpai khali. Hello Thoibi nang laktribo? Lai ngasai na laabani hall manungda laiye. Nang loishinba loirabo? Loire. Aidi nang laktriba na khalini. Ado nang nathanda laibro kanaga laige? Ithanda laiye. As adudi nang boring churamani ni toido. Kasuk tawdeda sumayam se yengaga lairini. Nangbu loishinba loirabo? Loisilai. Ai nangbu disturb tawningdabagi direct call doina changabani. Oi adudi lairo ko? Minute kharagi manungda luhongbudo haunanaba church ki choir do thoglaktuna isai sakpa haure. Pari hana thoglaktuna Daina thoglakpa ngairi. Ngahaki matungda Daina do white machu gi gown phajaba ma set laga thoglakpadu ubada. Thoibi phone do lokthokduna photo kapli. Daina su Thoibi na tawribadu ubada michi khachilam. Bor kanya ani gi tungda church ki pastor imung manung ahal laman marup mapang mayamna mapugi maphamda mangol ni jaba loire. Mayamna hainingba tamningba phongdokningba kharasu phongdoknaba loiraga luhongbadu ingna tapna loishinkhre. Madugi matungdadi luhongba lakpa mayamdu photo kapnaba hotnai. Single kapaya bor kainyaga punna kapminaba yaw tawri. Marakaduda catering service ki waiter kharasu mayam marakta changsinduna lakliba mayam madugi seba tawri. Nakalamada nipana ha kharana wari shanaribado Thoibi haifeti tai adubu thawaina tasiludi. Major Sahib tu suti thogle haibu natro laoidu jab. Captain ga luna di tinabani aduna lakfum di thokpani kaidoro janu. Haju phau lakdrabani na lakto mandreda. Lakjaradi nupi masak fajabi. Air hostess mayam malai sidagi amanamdana number lo hangi tawbani. Laktramni nupai liti. Nupa singdu wari nungairi. Kuina unarudraba mayam oibaga wari do wate chaba lepte. Somda Thoibi ngasaidagi Dainaga wari sananingbani. Adubu luhongba lagliba miyam adu yamanbana bor kanya mayam aduga unabada.
Thoibiga unaba sangdre. Mi khara lantharakpa tanja yenglaga Thoibi. Dainaga pariga lepliba mafam aduda changsilai. Aduga Dainabu nungshina konsinbi. Happy married life, masak phajabi. Thank you, Nungshibi. Parida sumo konsinduna wispiri. Happy married life to both of you. Thank you, Thoibi haibaniko. Hoi, Dainana haibadagi mimbudi khangjari. Aduda sakka konana khangdabagi mingsekda hangjarabani. Oh, kaisu kaideda. Marup anidu ngaihagadуда harauna wari taujai. Hana phajabadagi ngasini hena khupajama tauri. Nangi hero se ngawada loiramani. Asingwaira, nangsu ngasidi yam phajai. Ekhoi hero ki mamanu mayam lag maraksidagi nangi makhal haurasiro. Yare he, taningde. Natraga yengo, nangonda lona lona yengba nipayam yaurito. Asomda ubra yengo to white suit set base. Asinga saidagi nangbu yengaga laibani. Yes. Nangdi kamaina khangiba. Khangini kaino. Nangna wari jarasu ingit irangdi aina khangba henbanu. Dainaga Thoibiga do onsinaduna wari nungairi. Pari shumagi thokpa. Lakliba mayam maduga wari tauri. Congratulations Kapte. Happy married life. Thank you Major Sahib. Aidi Major Sahib la roidrana khallurabani. Warugayade. Ai thabaga topa ma chelubagi khara thengdokre. Kaisu kaideda. Yogbirakpase masina hena penjari. Wari tauringai hana posting mafam pulamba sipai amana kaurei. Hey, Major Sahib, long time no see. Yes sir, it's been long time.